Ay Sanam Bijoy Singh may lambi apun luki General Secretary ngasi si akoina mayay lambi bu afaba lambian ama oina hadi mayam sanaba yaba lambian ama oina semjananabagi kogi ngarang dagi matam kapna satharakpa kogi lambi thimgi khongjanggi saruk ama oina ngasi ji Imphal West ki DC kogi mingoina gasaraganda Sa Rajkumar na magi office la mari leinaba PWD department ki कोई ऑफिशियल सिंह कोई कॉन्ट्रैक्टर सिंह लोने ना कोई मैं लंबी अपन लोग की लुक की मेंबर सिंह अपन मम्मी पापा कोई डीसी ऑफिस दा ngasi si अपन मम्मी पापा पांथोकी हाय रिबा निफम मसिदा यामना फजब मोंग दा कोई इकाय खुनजे डिसीजन डीसी ना कोई वफम खरा तापीरप लेकी मयाय लंबी असि कोई लागी कोई निंगोल जाकौबा निंगोल जाकौबु मंगोइना कोई लेरिबा मयाम सनबा यानबा पोल होल सिंगमेनबा लोइना मयाय लंबी असि वहेंग लेकाइदगिना कंचिंग लमखाइ फावदा कोई रिकंस्ट्रक्शन तौगिना यामना मोटरेबल ओइबा कोई गाड़ी फजना थौबा याबा लंबी अमा सेमनबगी सेंटर दगी सेंक्शन तौरपगी सी कोई लागिबा वेडनेसडे मिसिदा सोइदना तौर लगन हाइबगी थाजबा पिबिरपगल लोइना ngasi asi lambi ala system ba haunabagi damakta koi pochai thadaba haudinga gi de koi balase khongjang ji hangdotaba haiba wa khongjang gi sangken jabani hoji pochai thadaba gi ayaba pibira pagalena na pochai raw material sing asi koi mafam sida thadabi haiba tai thadabi re aduga makha na koi gi DC masaju masamag yauduna koi lambian asi koi fajana semjan ana honabada masama haktheng na lakte yengsin bigani haiba wafam su takpirai adi thabak asi ngasina raw material thadaba loiru matungda hayeng nongambadagi di leptana koi thabak asi makha tana dum sudagani haibagi thajaba pibirakpadagi koi mayalambi apun balupna mayalambi asi koi fajana semjan view haiduna Sangsang giba semjen driba bodam matam katna sangsang kada ba koi lambi timge khongjang ase koi asigumba yana ba ama leibedagi lup asina koi lambi tingbugi khongjang ase koi handok seri aduna koi media gi mafamda nok thuk seri